Chahi khudingi pangthoklaga lakpa khongjom tarpan katpagi thauram ngasi khongjom war memorial trust amadi diamond radio ani nasillaga khongjom turelda pangthokre kuntramathoi shuba khongjom tarpan katpagi thauram aduda saruk yakiba miyamna khongjom turelda hai lei katlaba matung langban jara tamki thauram aduga mari leinana khongjom war memorial trust ki president su oiriba hanagi minister M Hemantana hai Maraybak majatigi damak thawaina pontha pikhraba athaubasingi mafamda langban jara tambagi thauram asi chahi khudingi pangthoklaga lakli thauram asi pangthokpagi maru oiba pandamdi matam adugi athauba ipa ipusingi mathawna maringjel adu macha masu oiba ngasigi mirol ekhoina khudung inba ngamnaba amadi ikai khumnaba utpani hojik thokliba manipurgi lan asi mairik pidagi maijawbi haurakpa haibadu oire lan asi matam chana lakshin bangam haudaba maramna masidi thokliba lan asi tha tara taruk fare Manipurda hauriba ihau asi center da karigumba makal amatagi akanba safu pibagi mami taraktaba maramna aikoina changsiliba ihau asi hongdokpa mathau tare matang asida khulngakpa singna khulngaktuna lehauraga aikoi punna Delhi da chatlaga khongjang changsinbagi tangai fadaba lakli haina mahakna makhatana phongdokhi Sumba mari pak majat kidba thawai thakhaba ongna braba sina chingba khongjom namda thawai thakhaba loinana adaki Lan asida idugumba uksigraba ichasing uksigraba ahlamansing uksigraba ima ipa satlaba mayam amana kunngakpa chappada hawaina pothawakiba makui mafamda khongjomar memorial ki sadanjali kachari asugumba mikap mirau phone ase tada badugumba ipa amoina bigidam koi amana amabu bedabida koi yamna nuksinaba mongda yamna understanding leina mai pangnaba koi Anjang aja cengkemi. Masih apa yang nama masih hongdo, maka tungguin na apa yang wakal loncu karena ada mulai. Aduh, hero sing ada mangking targa. Masih ngasih melawan sini ba, masih kicahi kayak gimana ini ba kita makta lalau ya tu na. Kawai kita mau putih ada tu macam dah warman plus na. Macam masih hongdo, apa kalau ini na wakal loncu hongdo ceraga. Putih macam terpon se. Jadi isang sinan lihat tu na. Tapi kita ni, dah mana masih mau tinggi bira kesu. Aku turin kita itu, turin sikit. Jaga lebih dah, warman plus kata gini, habis miam dah, paujul.